Si thawra di gari atai diam ta thongning dre. Hello, welcome back to another video. Si ano video amaga loina na umyam gi damak tamu urga laksa re batare. Ado asi video say adum koi gi thumbnail sudum urga khangbiramani karam gari no habu ba. Ado koi gi latest 2023 gi adum laba koi gi luxury gari gi koi gi Audi site gi haitare entry level gi koi Q3 haiba gari dune ado mayam jengmine se haiba gari se kamai tawge habu ba. Ado yam video si channel si nongna thengnam yawgadi subscribe, like and share so toksen mer muba id anoba mathangi video pur la ko da don miss wedana ba bell icon press to view ba Audi how is it ma'am. Ado an bada ai ma'am da so jan usar ke ko mai so je smai taw ni ko adam just koi Audi smai logo si le de adaga mai gi flip ki dum normal ki dum sama nei ko ka shu the dong na hen ba yaw de tare adu magi look se ana teng thok se mai to ga look se dum madu ki matik phajare jeng da ko dum soi side look se di ko gi ma se ko gi crossover ko coupe gi type da habit magi kino se habit play ko magi structure je body structure je ko koi nong tang hana sala gam di yeng thosi ko ai se kamai to ge ha do ba sini side looks mai leng ni adu ga magi maning gi ban habit samlap na koi nong tang sala zar yeng thosi ko sini sini magi front looks okay koi gari se ayan ham da koi gari se gi price anam dai jar ki ko gari se gi price se koi gi on road ta nearly koi 59 60 smaina koi gi lei ko ado je kana go interest le biraga di hai gari se adom haji pam biraga di ai contact number ma description option ge contact to you ko ado dum magi price ne ko set to dum ya ga ne ha ta magi koi demand price ha ga di koi 48 hai ta ko 48 lakhs strategic sidum adok sari ya betare do kana gombe sino pambira ga di contact number da tana biro hotdi or si goi anam da koi mamang da ye pukan da sidum mayam dum khangbira ga ni sigi logo sidum ko Audi ne abje ade Audi gi koi gi karamba koi gi entry level gi no go Q3 and to 2023 gi no go latest tu ni ko ado dum yeng da dum masak sidum khangbiro dukum dik phajare mamang ge koi gi larger grill gi magi structure ko yam tin phajare ade sida magi toan bai keno draw and control type sigi control sigi ai maning da zuharen tharang ne adum hajara gi ko si chrome gi finish color na mai grill je yawe ko sumaina aduga makha da khoi sensor si lai ko si da khoi 360 degree camera dang gi yaw je se dei di feature di fazare ko di hap tre mai chrome na fadana finish fadana tawi mamang gi look si ko ane si da khoi DRL just main legi ni ko si je si jima carry je sigi signature simak maning da zu tawni ko sigi DRL keno sa sigi sina bagi keno da LED da sina high beam oidoni ko projector zu ore du sigi makha gi khoi housing problem housing jima khoi gi dum blank dum lai da daga khoi nuksit ki kitang air curtain mon da sine ko that looks very kai da yam phajai ha da yeng ko massive khoi grill ga loina na khoi gi pura black out ko color option chum khoi mama manga thona lei ko sigi ja aduga sigi magi engine gi option da lakpa kan da ma si khoi gi 2 liter turbo petrol smai lai adu magi maximum khoi bhp se khoi 188 bhp aduga magi torque sina khoi gi kaino ne 350 ana 320 smai lei ko adugi mde powerful oiba sigi segment da magi segment da habitare powerful oiba gari yamna pickup su yam pana lai ko siga ja bet ren matiam dang thawro so yo sir ke ko adu magi front gi design smain tawgani habitare aduga koi gi side ki profile om da lakpa kan da side clearing si smaina lai gani dum pura body color dum lai ko aduga se 2
35 by 55 R 18 inch laigo aduga all akoigi tire si loimak disc brake te loi lakni ko disc brake yam marang kaina saung yaure ko aduga sida magi alloy se diamond ka ti oidre sida sumna gi akoigi alloy da dum design da lae ko aduga sigi hariba sigi Q3 sida akoigi variant makal ani da laigani ko amana technology habam ne amana premium habam ne smaina ani thong khaidu ko aduga sida da S line and smain thari badging am aduga turn indicator sida da pigna yauri ko electrically foldable loi oirani ko premium gi damak tadi akoi technology akoi premium adi pula pul ani mak se koi gi magi kenos tadi yauri ba magi feature myam se kimatik yang re dar explanation to su kitang warani maram di yang re adu basic sing doi thang thang hajar ke sigi chrome abo finish si baw phadana treatment yam mong ta na dawe ko yam yeng yam nuai adu sigi stesu koi gi liquid sensor yauri bu ko sidam koi gi tase mong ta ni yauri both side ani mak to ko smile again maning gi judik speaking aduga yam phajaba feature am joi hajarake adu yembiu sigi design je koi coupe gi design habet kitang di change ko aduga maning gi maning lom lak na telem je si front gi ladiba koi gi tiare lo adu gi kitang carry for the LED ngata ni ko aduga sequential kenoda floating type to ko turn indicator je this magi beijing si the Q3 na tare ko the light is laser adu sensor si laser sensor mari song yaw ko aduga magi reflector si da ngam yar ko the rear koi diffuser si ju yeng badam sporty oi oi si su magi 40 TFSI quattro je koi gi all wheel drive ki magi adugi capability adugi feature si de yaw e ko adugi si gi oi ne ko adu si de da mo hoi rear gi wiper habitare defogger ga dum doi puna yaure aduga sida jo high mounted to sida leire aduga safin endena si leire ko asi spoiler ji jo koi tongan ba unique design amaga loina na la habitare smile gari se koi maning gi aduga yamna unique feature am tang hajara ke koi maning gi si koi boot space se telge se open to wi mo ong se ai khong na smaina hai gi ko mathanda dum hagal ebo ko ado maning si meam koi pose meam yaw le ko ado sigi koi pose si ado kim tik magi boot space carrying capacity je mai space ado kim tik yam grab tar ngebo ko sida ado part ado simo kumjan ge har ga ju koi sida sida le je sida dum nambir ga lok to ge sim yare ko sida lok to wi ni ko ado sida maning kumjan me ni ko dum thar le ado saina takna makan mathanda dum kumjan ga karne ko adai makha da ina sensor da dum khong da dum hair ga tawr su dum yai ko asini smile lagi ni ko yang che do ai amuk akoi driver gi ka sanga ga manung gi feature sing di matang dai mathang thang hajar ke ko koi chang dung da sida to sensor da in sida pai ba ga da ne ba mathanda lock tawri je to okay manung chang ji silai manungi koi gi keno si songi thong da koi lai ba magi material sing si sigi hut pai ba gi magi handle gi keno si me si amna koi gi ong tai yam premium moi quality se silver finish da ko ari si jo koi gi tang aluminum se da koi gi beam light ka jum yaw ri ko nung dang da na mai na me ma sa thok na phaja bai ko ni ko da si da loina ma auto up down with pi ri ko da si na or setting ni ko da si da maningi boot ki kano hang gi dim taw yare ko access taw yare ko de si pot pot gi hapam mayam mana ka yaure adu go speaker yaure speaker je ko gi kano di oide adu yam tak yam nungai ko ai je pet tar gi yenge bo de si da stop pet yaure si magi details kara se pi si dim yeng biu kana bani ko adu ga magi sit che leather se yam documented quality level ayaure type do ko adu ga sigi magi sit ki height adjustment adigi tuhan ba incline recline loin ma electrically adjustable lo ya ni ko si mamang in begini smai to in biare si sing biare ada si matakta si tuhan ge do set ki sing ko ai to tuhan ge do mai na tor tuhan biare ko sini aduga sit ki sigi height ki adjustment ju mai tor ge tong ma khalam su yai ko le kitang neman ge ju yai ko to smai le chana ba yamna futuristic oi ba dum ba makhal gi gari ni sida
ꯃꯥꯒꯤ ꯑꯣꯇꯣ ꯍꯦꯗꯂꯦꯝ ꯑꯗꯒꯤ ꯐ꯭ꯔꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯂꯥꯏꯠꯇꯣ ꯑꯗꯨ ꯁꯥꯟꯅꯅꯕ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯉꯥꯛꯇꯅꯤꯀꯣ ꯑꯗꯩ ꯔꯤꯌꯔꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯃꯅꯨꯡ ꯆꯪꯖꯔꯛꯀꯦꯀꯣ ꯑꯗꯨ ꯃꯅꯨꯡ ꯆꯪꯉꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯃꯅꯨꯡꯒꯤ ꯂꯨꯛꯁ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯃꯥꯒꯤ ꯁ꯭ꯇꯤꯌꯔꯤꯡ ꯀꯟꯇ꯭ꯔꯣꯜꯁꯦ ꯂꯣꯏꯅꯃꯛ ꯑꯅꯤꯃꯛ 2-3 ꯁ꯭ꯄꯣꯛꯇꯀꯣ ꯑꯁꯨꯃꯥꯏꯅ ꯎꯒꯅꯤ ꯚ꯭ꯌꯨꯁꯦ ꯃꯌꯥꯏꯗ ꯀꯩꯅꯣ ꯂꯣꯒꯣ ꯌꯥꯎꯔꯖꯔꯦ ꯑꯗꯨꯒ ꯁꯣꯝ ꯁꯦꯟꯇ꯭ꯔꯦꯜ ꯀꯣꯟꯁꯣꯜꯗꯅ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯐꯇꯁ ꯃꯦꯇꯔꯤꯌꯦꯜ ꯉꯥꯛꯇ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯗꯩꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯣꯐꯇꯁ ꯉꯥꯛꯇ ꯑꯣꯏ ꯁꯤꯗ ꯑꯦꯝꯕꯤꯌꯝ ꯂꯥꯏꯠꯀ ꯌꯥꯎꯋꯦꯕꯀꯣ ꯁꯤꯜꯚꯔ ꯐꯤꯅꯤꯁꯀ ꯕ꯭ꯂꯦꯛꯀ ꯑꯗꯒꯤ AC ꯑꯣꯇꯣꯃꯦꯇꯤꯛ AC ꯑꯗꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯔꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒꯤ AC ꯚꯦꯟ ꯃꯈꯜ 3 ꯌꯥꯎꯔꯦꯀꯣ AC ꯚꯦꯟ ꯑꯃꯨꯛ ꯑꯗꯨ ꯇ꯭ꯋꯤꯇꯔꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤꯗ ꯑꯃꯨꯛ ꯃꯥꯒꯤ ꯁ꯭ꯇꯤꯌꯔꯤꯡꯁꯦ ꯂꯦꯗꯔ ꯔꯦꯞꯇ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯇꯤꯌꯔꯤꯡꯒꯤ ꯀꯟꯇ꯭ꯔꯣꯜꯁꯦ ꯑꯦꯗꯖꯁꯇꯦꯕꯜꯁꯦ ꯇꯤꯜꯇꯦꯠꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯇꯦꯂꯦꯁꯀꯣꯄꯤꯛꯁꯨ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯃꯥꯒꯤ ꯐꯤꯅꯤꯁꯁꯤꯁꯨ ꯑꯗꯨꯝ ꯐꯖꯩ ꯃꯥꯒꯤ ꯐ꯭ꯂꯦꯠ ꯕꯇꯝꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯜꯚꯔ ꯐꯤꯅꯤꯁꯀ ꯂꯣꯏꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯁꯤꯜꯚꯔ ꯐꯤꯅꯤꯁ ꯑꯗꯨꯒ ꯁꯤꯒꯤ ꯂꯣꯒꯣ ꯑꯗꯩ ꯁꯤ ꯀꯟꯇ꯭ꯔꯣꯜꯁꯤ ꯌꯥꯎꯖꯔꯦ ꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯅꯨꯡꯒꯤ ꯂꯩꯔꯤꯕ ꯁ꯭ꯄꯤꯗꯣꯃꯤꯇꯔꯒꯤ ꯁꯤꯗꯩꯗ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯅ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ RPM ꯃꯤꯇꯔꯁꯤꯅ ꯁ꯭ꯄꯤꯗꯣꯃꯤꯇꯔ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ ꯑꯗꯨꯒ ꯁꯤꯗꯩ ꯀꯟꯇ꯭ꯔꯣꯜ ꯁꯤꯗꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯗꯩ ꯀꯟꯇ꯭ꯔꯣꯜ ꯂꯣꯏ ꯇꯧꯔꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯗꯥꯏꯜꯁꯦ ꯁꯤꯁꯦ ꯂꯣꯏ ꯁꯤꯟꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗ꯭राꯏꯚꯤꯡ ꯃꯣꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯗꯣꯃꯤꯇꯔꯁꯦ ꯁꯤꯁꯨ ꯆꯦꯟꯖ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯂꯨꯛꯁꯦ ꯗꯤꯖꯤꯇꯦꯜꯁꯦ ꯑꯗꯨ ꯁꯤꯗꯩꯗ ꯁꯨꯝ ꯀꯟꯇ꯭ꯔꯣꯜꯁꯦ ꯁꯤꯗꯩ ꯂꯣꯏ ꯁꯥꯟꯅꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯗꯩꯗ ꯄꯤꯔꯤꯕ ꯏꯟꯗꯤꯀꯦꯠ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏ ꯇꯦꯝꯄꯔꯦꯆꯔꯗꯨꯅꯤꯀꯣ ꯑꯗꯩ ꯁꯤꯗꯩꯗ ꯃꯄꯥꯟꯒꯤ ꯇꯦꯝꯄꯔꯦꯆꯔꯅ ꯁꯨꯃꯥꯏꯅ ꯄꯤꯒꯅꯤ ꯑꯗꯨꯒ ꯁꯤ ꯏꯟꯖꯤꯟꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯁꯤꯗ ꯐꯨꯋꯦꯜꯒꯤꯁꯨ ꯁꯤꯗꯩꯗ ꯂꯣꯏ ꯄꯤꯔꯤꯀꯣ ꯑꯗꯩ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯁꯤꯗ ꯄꯤꯔꯤꯕꯁꯦꯀꯣ ꯑꯗꯩ ꯄꯦꯗꯜ ꯁꯤꯐꯇꯔꯁꯨ ꯁꯤꯗꯩꯗ ꯁ꯭ꯇꯤꯌꯔꯤꯡꯗ ꯑꯗꯨꯝ ꯃꯥꯎꯟ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯀꯦꯇꯔꯒꯤꯅꯤ ꯑꯗꯨ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯏꯄꯔꯒꯤ ꯍꯥꯏꯇꯥꯔꯦ ꯋꯥꯏꯄꯔ ꯀꯟꯇ꯭ꯔꯣꯜꯒꯤ ꯂꯩ ꯑꯗꯨꯒ ꯁꯣꯝꯗ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜ ꯑꯃꯗ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯁꯤꯒꯤ ꯗꯤꯁꯄ꯭ꯂꯦꯁꯦ ꯑꯩꯈꯣꯏꯒꯤ 10.1 ꯏꯟꯆꯀꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯄꯤꯌꯥꯅꯣ ꯕ꯭ꯂꯦꯛ ꯐꯤꯅꯤꯁꯇ ꯇꯁꯀ ꯑꯗꯨꯝ ꯃꯥꯟꯅꯩꯑꯕ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯁꯤ ꯇꯁꯁꯦ ꯈꯤꯇꯪ ꯇꯤꯜꯇꯦꯠ ꯑꯣꯏꯌꯦꯕꯀꯣ ꯗ꯭राꯏꯚꯔ ꯁꯥꯏꯠ ꯑꯃꯗ ꯑꯗꯣ ꯃꯥꯒꯤ ꯐꯤꯆꯔ ꯃꯌꯥꯝꯁꯦ ꯅꯦꯚꯤꯒꯦꯠ ꯇꯧꯕꯒꯤꯁꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯌꯥꯔꯦ ꯑꯗꯩꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯁ ꯑꯦꯟ ꯐꯤꯜꯁꯨ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯆꯤꯞ ꯑꯣꯏꯕꯁꯨ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨ ꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯤꯡ ꯃꯣꯠꯁꯦ ꯃꯈꯜ 3 ꯊꯣꯛꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯜ 3 ꯊꯣꯛꯅ ꯂꯩ ꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯃꯈꯜ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯅ ꯍꯧꯖꯤꯛ ꯊꯧꯔꯤꯕ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯃꯣꯠꯁꯤꯅ ꯑꯩꯈꯣꯏ ꯑꯣꯇꯣꯅꯤ ꯊꯝꯃꯤꯁꯦ ꯃꯈꯜ ꯑꯩꯈꯣꯏꯒꯤ ꯗꯥꯏꯅꯥꯃꯤꯛ ꯑꯗꯩ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯗ ꯊꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩ ꯁꯦꯠꯇꯤꯡꯁꯦ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯊꯧꯒꯦ ꯍꯥꯏꯔꯒꯁꯨ ꯁꯦꯠ ꯇꯧꯔꯒ ꯑꯗꯨꯝ ꯊꯧꯕ ꯌꯥꯏꯑꯕꯀꯣ ꯁꯤꯅꯤ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤ ꯐꯤꯆꯔꯁꯦ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯊꯧꯕꯒꯤꯗꯤ ꯌꯥꯝ ꯐꯖꯅ ꯅꯨꯡꯉꯥꯏꯔꯦ ꯒꯥꯔꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯁꯞꯄꯣꯔꯠꯁꯨ ꯑꯗꯨꯝ ꯇꯧꯔꯅꯤꯀꯣ ꯁꯤꯒꯤꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗ ꯇꯆ ꯑꯦꯟ ꯔꯦꯁꯄꯣꯟꯁ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯃꯈꯥꯔꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ AC ꯀꯟꯇ꯭ꯔꯣꯜ ꯁꯤ ꯑꯣꯇꯣꯃꯦꯇꯤꯛ ꯀ꯭ꯂꯥꯏꯃꯦꯠ ꯀꯟꯇ꯭ꯔꯣꯜ ꯑꯣꯇꯣ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯣꯞꯁꯦ ꯁꯤꯗꯩꯗ ꯁꯥꯟꯅꯒꯗꯣꯏꯅꯤ ꯃꯈꯥꯁꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯤꯡꯒꯤ ꯐꯣꯟꯒꯤꯀꯣ ꯑꯗꯨ ꯁꯤꯗꯩꯗ ꯀꯟꯇ꯭ꯔꯣꯜ ꯃꯌꯥꯝ ꯑꯥꯏꯗꯜ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞꯀꯤ ꯌꯥꯎꯔꯦ ꯑꯗꯩ ꯇ꯭ꯔꯦꯛꯁꯟꯒꯤ ꯀꯟꯇ꯭ꯔꯣꯜꯒꯤ ꯌꯥꯎꯔꯦꯀꯣ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯄꯤꯔꯦ ꯃꯈꯥꯗ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯃꯤꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣꯃꯦꯇꯤꯛ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯒꯤꯌꯔꯁꯤꯅ ꯑꯩꯈꯣꯏꯒꯤ 7 ꯁ꯭ꯄꯤꯠ DCTꯗ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣ ꯄꯥꯔꯛꯀꯤ ꯀꯩꯅꯣꯝꯃ ꯕꯇꯟ ꯑꯃ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯦꯒ꯭ꯔꯦꯠ ꯂꯥꯏꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗ ꯇ꯭ꯋꯤꯟ ꯀꯞ ꯍꯣꯜꯗꯔ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯀꯞ ꯍꯣꯜꯗꯔ 2 ꯌꯥꯎꯔꯤꯀꯣ ꯁ꯭ꯄꯦꯁ ꯃꯆꯥ ꯑꯃ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯃꯨꯛ ꯑꯥꯝꯔꯦꯁ ꯔꯣꯝꯗ ꯂꯥꯛꯄ ꯑꯥꯝꯔꯦꯁꯁꯦ ꯑꯃꯨꯛ ꯃꯥꯁꯦ ꯁ꯭ꯂꯥꯏꯠ ꯇꯧꯕ ꯌꯥꯏ ꯐꯖꯅ ꯑꯗꯨꯒ ꯁ꯭ꯂꯥꯏꯠ ꯈꯛꯇ ꯅꯠꯇꯅ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯌꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ 3 ꯁ꯭ꯇꯦꯞ ꯑꯃꯨꯛ ꯑꯦꯗꯖꯁ ꯇꯧꯔꯒ ꯑꯃꯨꯛ ꯊꯝꯕ ꯌꯥꯏꯑꯕꯀꯣ ꯍꯥꯏꯠꯁꯦ ꯑꯃꯨꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯁꯥꯟꯅꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯇꯥꯔꯦ
ꯁꯤꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯠꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯁꯤꯗ ꯄ꯭ꯔꯤꯃꯤꯌꯝ ꯗꯤꯋꯥꯏꯠ ꯇꯧꯕꯗꯕꯨ ꯁꯤ ꯚꯦꯟꯇꯤꯂꯦꯁꯟ ꯌꯥꯎꯗꯕꯁꯦ ꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯗꯤ ꯋꯥꯠꯂꯦꯀꯣ ꯒ꯭ꯂꯕ ꯕꯣꯛꯁ ꯀꯨꯜ ꯒ꯭ꯂꯕ ꯕꯣꯛꯁꯅꯤ ꯆꯥꯎꯋꯦꯀꯣ ꯑꯗꯨꯝ ꯐꯖꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯅꯤꯡꯁꯦ ꯄ꯭ꯔꯤꯃꯤꯌꯝ ꯌꯥꯝ ꯊꯤꯅ ꯑꯣꯏ ꯑꯗꯨꯒ ꯃꯊꯛꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯅ ꯑꯣꯇꯣꯅꯤ ꯑꯥꯏꯔꯕꯤꯑꯦꯝꯁꯦ ꯁꯤꯁꯨ ꯇꯁꯅꯤꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯠꯁꯦ ꯇꯁ ꯇꯛ ꯇꯛ ꯇꯧꯕ ꯀꯥꯟꯗ ꯃꯊꯟꯇ ꯑꯗꯨꯝ ꯁꯦꯟꯁꯔꯁꯦ ꯌꯥꯎꯋꯦꯕꯀꯣ ꯇꯛ ꯊꯦꯡꯕꯗ ꯑꯗꯨꯝ ꯃꯊꯟꯇ ꯃꯨꯠꯀꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯩ ꯁꯤꯅ ꯑꯃꯨꯛ ꯃꯨꯟꯔꯨꯐ ꯍꯥꯏꯗꯤ ꯁꯟꯔꯨꯐ ꯄꯨꯔꯥ ꯄꯦꯅꯣꯔꯥꯃꯤꯛꯇꯤ ꯑꯃꯨꯛ ꯑꯣꯏꯗ꯭ꯔꯦꯀꯣ ꯁꯤꯁꯤꯅ ꯑꯗꯨꯝ ꯗꯤꯁꯦꯟ ꯑꯣꯏ ꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯦ ꯑꯗꯨꯝ ꯄꯦꯅꯣꯔꯥꯃꯤꯛ ꯑꯣꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯕ꯭ꯔꯥꯅ ꯈꯜꯂꯦꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯅ ꯚꯦꯅꯤꯇꯤ ꯃꯤꯔꯔ ꯂꯥꯏꯠꯁꯨ ꯃꯊꯟꯇ ꯑꯣꯇꯣ ꯑꯗꯨꯝ ꯉꯥꯜꯂꯛꯑꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯗ꯭ꯔꯥꯏꯚꯔ ꯁꯥꯏꯠꯇꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯄꯤꯔꯦꯀꯣ ꯂꯥꯏꯠꯁꯦ ꯀꯩꯁꯨ ꯄꯨꯜꯂ ꯌꯥꯎꯔꯦ ꯁꯤ ꯌꯥꯝ ꯐꯕ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯁꯣꯝꯗ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯡꯂꯣꯝꯗꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯃꯥꯒꯤ ꯀꯂꯔ ꯀꯣꯝꯕꯤꯅꯦꯁꯟ ꯆꯞ ꯃꯥꯟꯅꯔꯦ ꯁꯣꯐꯇꯦꯁ ꯃꯦꯇꯔꯤꯌꯦꯜꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯛꯑꯅꯤ ꯊꯣꯡꯁꯤ ꯌꯥꯝꯅ ꯋꯦꯠ ꯐꯖꯅ ꯂꯩꯀꯣ ꯁꯤꯅ ꯑꯦꯝꯕꯤꯑꯦꯝ ꯂꯥꯏꯠ ꯌꯥꯎꯔꯦ ꯑꯗꯩ ꯈꯨꯠ ꯄꯥꯏꯐꯝ ꯁꯤꯁꯨ ꯋꯥꯏꯠꯀ ꯑꯩꯈꯣꯏ ꯒ꯭ꯔꯦꯒꯗ ꯑꯗꯒꯤ ꯁ꯭ꯄꯤꯀꯔꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗꯦꯠꯇꯤ ꯑꯣꯏꯗꯦꯕ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗꯀꯣ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯀꯩ ꯍꯥꯞꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯏꯠꯇ ꯁ꯭ꯄꯦꯁ ꯃꯆꯥ ꯑꯃ ꯐꯪꯉꯦ ꯐꯣꯟ ꯀꯩꯀꯩ ꯍꯥꯞꯀꯦꯔꯥ ꯑꯗꯩ ꯀꯩꯗꯧꯒꯦ ꯕꯦꯛ ꯀꯩꯀꯩ ꯍꯥꯞꯀꯦꯔꯥ ꯁꯤꯠꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨꯒ ꯊꯥꯏ ꯁꯄꯣꯔꯠꯁꯨ ꯌꯥꯝ ꯐꯖꯅ ꯂꯩꯀꯣ ꯑꯗꯨ ꯌꯦꯡꯉꯣ ꯑꯩꯁꯤ ꯐꯝꯒꯦ ꯃꯃꯥꯡꯒꯤꯁꯨ ꯑꯩ ꯁꯤꯠ ꯐꯖꯅ ꯑꯦꯗꯖꯁ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯦ ꯅꯤ ꯔꯨꯝꯁꯨ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ ꯀꯣ ꯃꯃꯥꯡꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯜꯂꯣꯝꯗ ꯌꯦꯡꯕ ꯀꯥꯟꯗ ꯒꯦꯞꯁꯤꯁꯨ ꯌꯦꯡꯉꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ ꯑꯗꯨꯒ ꯃꯦꯒꯖꯤꯟ ꯍꯣꯜꯗꯔꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨ ꯁꯣꯝ ꯃꯌꯥꯏꯒꯤꯁꯤꯗꯤ ꯈꯤꯇꯪ ꯍꯝ ꯑꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯠ ꯊꯥꯏ ꯁꯄꯣꯔꯠꯁꯤꯁꯨꯈꯤꯇꯪ ꯋꯥꯠꯂꯦ ꯑꯗꯨꯒ ꯃꯤ ꯑꯍꯨꯝ ꯐꯝꯕꯗ ꯈꯤꯇꯪ ꯋꯥꯒꯅꯤ ꯑꯗꯨꯒ ꯃꯌꯥꯏ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯐꯝꯕꯩꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯅ ꯑꯍꯟ ꯑꯍꯨꯝ ꯐꯝꯕꯗꯤ ꯌꯥꯔꯣꯏ ꯁꯤꯁꯨ ꯍꯝ ꯑꯣꯏꯕ ꯌꯥꯝ ꯐꯖꯅ ꯍꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨ ꯁꯤꯁꯨ ꯍꯨꯛ ꯈꯨꯠ ꯄꯥꯏꯐꯝ ꯍꯨꯛꯁꯨ ꯑꯗꯨꯝ ꯌꯥꯎꯖꯔꯦ ꯑꯗꯨ ꯁꯤꯗꯁꯨ ꯁꯤꯗꯅ ꯑꯃꯨꯛ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅ ꯇꯁꯇꯤ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯁꯤꯅ ꯂꯥꯏꯠꯇ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅ ꯁꯥꯟꯅꯔꯦ ꯑꯗꯨ ꯃꯌꯥꯏꯗ ꯆꯥꯏꯜ ꯂꯣꯛꯀꯤ ꯁꯤꯠꯀꯤ ꯌꯥꯎꯖꯔꯤ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏ ꯑꯥꯝꯔꯦꯁꯁꯤꯁꯨ ꯌꯥꯝ ꯂꯤꯡꯉꯤ ꯌꯥꯎꯋꯦꯀꯣ ꯑꯗꯩ ꯁꯤ ꯌꯥꯝ ꯐꯖꯅ ꯇ꯭ꯋꯤꯟ ꯀꯞ ꯍꯣꯜꯗꯔ ꯑꯅꯤꯁꯨ ꯌꯥꯎꯖꯔꯦ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯌꯥꯎꯔꯤ ꯁꯤ ꯑꯗꯨꯝ ꯄꯥꯏꯔꯒ ꯆꯤꯡꯈꯠꯇꯣꯏꯅꯤꯀꯣ ꯁꯤ ꯄꯥꯏꯐꯝꯁꯦ ꯄꯥꯜꯂꯤꯁꯤ ꯄꯥꯏꯔꯒ ꯊꯥꯗꯕ ꯑꯃꯨꯛ ꯆꯤꯡꯈꯠꯄ ꯌꯥꯝ ꯐꯖꯅ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯌꯥꯎꯋꯦ ꯑꯗꯩ ꯁꯤꯠ ꯕꯦꯜ ꯃꯌꯥꯏꯒꯤꯁꯨ ꯂꯣꯏ ꯌꯥꯎꯋꯦ ꯑꯗꯒꯤ ꯍꯦꯠ ꯔꯦꯁꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯑꯦꯗꯖꯁꯇꯦꯕꯜ ꯉꯥꯛꯇꯅꯤ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯍꯦꯠ ꯔꯨꯝꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯨ ꯍꯦꯠ ꯔꯨꯝꯁꯦ ꯗꯤꯁꯦꯟ ꯑꯣꯏ ꯑꯩ ꯑꯗꯣ 6ꯀꯤ ꯐꯤꯠꯀꯤ ꯑꯕꯞ ꯂꯩꯕ ꯃꯤꯗꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯋꯥꯠꯀꯗꯧ ꯃꯥꯜꯂꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯦꯗꯖꯁꯇꯦꯕꯜ ꯌꯥꯏꯀꯣ ꯁꯤꯠ ꯕꯦꯜꯒꯤ ꯀꯩꯅꯣꯁꯦ ꯑꯞ ꯗꯥꯎꯟ ꯆꯤꯡꯊꯕ ꯑꯗꯨꯝ ꯌꯥꯏ ꯊꯣꯡꯒꯤ ꯃꯈꯣꯟꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯦꯀꯣ ꯁꯤꯗ ꯁꯦꯐꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯗꯩꯗ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯤꯡꯅ ꯁꯦꯐꯇꯤꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯌꯥꯎꯋꯦꯕ 5 ꯁ꯭ꯇꯥꯔꯒꯤ ꯔꯦꯇꯤꯡꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯐꯖꯔꯅꯤ ꯈꯪꯉꯦ ꯑꯗꯣ ꯊꯧꯔꯁꯤꯀꯣ ꯃꯌꯥꯝ ꯀꯥꯎꯕꯤꯔꯣꯏꯗꯕ ꯁꯤꯅꯤꯀꯣ ꯊꯧꯕ ꯃꯇꯝꯗ ꯁꯤꯠ ꯕꯦꯜꯁꯦ ꯑꯣꯀꯦ ꯃꯌꯥꯝ ꯊꯧꯔꯒꯦ ꯍꯧꯖꯤꯛ ꯒꯥꯔꯤꯁꯦ ꯁ꯭ꯇꯦꯔꯤꯡ ꯑꯁꯤ ꯌꯥꯝ ꯐꯖꯅ ꯂꯥꯏꯠ ꯑꯣꯏꯀꯣ ꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯏꯠ ꯑꯣꯏ ꯐꯖꯅ ꯊꯧꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯒꯥꯔꯤꯗꯤ ꯄꯤꯛꯀꯞꯀꯁꯦ ꯐꯖꯅ ꯂꯩꯀꯣ ꯑꯗꯣ ꯁꯤꯒꯤ ꯁꯦꯒꯃꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ BMWꯒꯤ X1 ꯑꯗꯒꯤ ꯂꯩꯗꯅ Xꯀꯤ ꯁꯦꯔꯤꯁꯇ ꯃꯣꯏꯒꯤ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜꯗ ꯌꯦꯡꯉꯨꯔꯒꯗꯤ ꯁꯤ ꯑꯗꯨꯝ ꯄꯤꯛꯀꯞꯇꯗꯤ ꯁꯤ ꯌꯧꯗꯧ ꯃꯥꯟꯗꯦꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯋꯥꯔꯁꯦ ꯏꯟꯖꯤꯟ ꯄꯋꯥꯔꯁꯦ ꯐꯖꯅ ꯂꯩꯌꯦꯕꯀꯣ ꯌꯥꯝ ꯐꯖꯅ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯕ꯭ꯔꯦꯛꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯀꯣ
adagi auto start stop mathamda brake phab da gari jin mathanda dum lepagi keno sum lei sidala feature si ko si thauradi gari atai diam ta thongning dre he am sathi nuai adagi engine gi refinement judom yam phasana lei di akhoi da khutta khoi vibration leidana gari se thauri ha do khoi khang da ba tare adagi mate yam refine oi ba tare gari se adoi ga keno khoi gi description da contact number hapcharam ge yam da contact to biro ai ba gari si on to ge na khan bi raga di aduga dum khatana tana bibi yagani ha tare adong asigidi matang sida wasinjarage adaida maruina khoi gi mai features inge aina explain to wa lor go sida nan dor go so ai screen da oren ai site hapjarage ji dum safety da ju safety rom di yeng makan ju 5 star phangba du makal gi safety sport ong ngamba gari oi deni ba du magi 6 airbag oira ni adagi ABS EBD adagi hill start assist adagi hill descent control loina everything the loina mak phangani go adudi hieng ase mathangi video da mung mayam ngai minase mayam channel asibu nungsibiduna subscribe like share share to send ber mo gari thomo dom da seat belt pha bi song ko wi no du masa thogna helmet so so view chalo sender